ꯑꯁꯤꯁꯦ ꯃꯌꯥꯝꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯕꯒ ꯐꯠꯇꯕꯒ ꯊꯕꯛ ꯇꯧꯕꯒꯁꯦ ꯃꯤꯅ ꯍꯥꯏꯅꯩꯗꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗꯤ ꯌꯥꯝ ꯂꯥꯏꯕꯅꯤ ꯑꯗꯨꯒ ꯑꯐꯕ ꯊꯕꯛ ꯇꯧꯕꯗꯤ ꯌꯥꯝꯅ ꯂꯨꯕꯅꯦꯅ ꯍꯥꯏꯅꯩꯗꯅ ꯑꯁꯤꯁꯤꯒ ꯆꯨꯝꯗꯤ ꯆꯨꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯥꯛꯄ ꯑꯃꯇ ꯍꯥꯏꯍꯧꯒꯦꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯖꯟ ꯂꯧꯕꯗ ꯃꯤꯗꯨꯒ ꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯤꯁꯦ ꯌꯨ ꯊꯛꯄ ꯍꯧꯗꯣꯔꯦꯅ ꯈꯜꯂꯁꯤ ꯃꯥ ꯌꯨꯁꯦ ꯊꯛꯑꯒ ꯀꯩꯗꯧꯅꯤ ꯃꯥꯅ ꯉꯥꯡꯒꯗ꯭ꯔꯥ ꯏꯃꯥꯅ ꯉꯥꯡꯒꯗ꯭ꯔꯥ ꯁꯣꯁꯥꯏꯇꯤꯅ ꯀꯔꯤ ꯈꯟꯒꯅꯤ ꯑꯗꯨꯒ ꯍꯛꯆꯥꯡꯗ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯣꯏꯗꯕꯤꯗꯨ ꯃꯤꯗꯨꯒ ꯈꯟꯒꯅꯦꯕ ꯑꯗꯣ ꯃꯥ ꯗꯤꯁꯤꯖꯟ ꯂꯧꯕꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯦꯕꯀꯣ ꯑꯗꯣ ꯃꯥ ꯌꯨ ꯊꯛꯅꯤꯡꯉꯦꯅ ꯍꯦꯛꯇ ꯌꯨ ꯊꯛꯄ ꯃꯤ ꯑꯃꯅ ꯕꯛ ꯂꯥꯎꯅ ꯌꯨ ꯊꯛꯆꯜꯂꯣꯏꯕ ꯃꯉꯣꯟꯗ ꯌꯨ ꯊꯛꯄ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯇꯤꯟꯅꯔꯛꯀꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯌꯥꯝꯅ ꯇꯧꯔꯤꯗ ꯌꯦꯡꯒꯅꯤ ꯑꯗꯨꯒ ꯇꯞ ꯇꯧꯔꯒ ꯃꯥ ꯊꯛꯂꯛꯇꯣꯏꯅꯦꯕ ꯗꯤꯁꯤꯖꯟ ꯂꯧꯕꯁꯦ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤ ꯐꯠꯇꯕꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯃꯉꯥꯅꯤ ꯆꯪꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯨꯔꯥꯟꯕ ꯍꯥꯏꯗ꯭ꯔꯁꯤꯀꯣ ꯑꯗꯣ ꯍꯨꯔꯥꯟꯒꯦ ꯍꯥꯏꯕꯁꯦ ꯍꯨꯔꯥꯟꯕ ꯊꯕꯛꯁꯤꯁꯨ ꯃꯥꯅ ꯁꯤ ꯄꯣꯠꯁꯤꯃ ꯍꯨꯔꯥꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝ ꯂꯨꯅ ꯂꯧꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛꯁꯤꯅꯅꯦ ꯁꯤꯃ ꯇꯧꯅꯤꯡꯉꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯗꯤꯁꯤꯖꯟ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯁꯤꯖꯟ ꯂꯧꯕꯁꯤꯗꯤ ꯌꯥꯝ ꯂꯥꯏꯕ ꯑꯗꯨꯒ ꯁꯤꯒꯤ ꯗꯤꯐꯔꯦꯟꯁꯁꯤꯅ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛꯁꯤꯗꯤ ꯗꯤꯁꯤꯖꯟ ꯂꯧꯕꯗ ꯌꯥꯝ लाइना लौरगना हयें कई तौरके हाइबा मतमदा अखोइगी थबकि हौगलकांदा तंथरकपा नत्रगना कइनोम अइंगोंदा अपनबा पिरकपा मतमदने याम लाइना फबा थबकसिदि अइ लापथोकपा यायेबा तंथरगा अइ सुनिंद्रे हाइबा थबक तोक्थोकिबदा याम लाइन तोक्थोकपा ngamenba aduga फत्तबा थबकसिदिने हौबु हौग्रबा अखोइगी थादोकपदा यामना लुइयेबा अदुना मयाम अखोइगी फत्तबा थबकसे लाई हाइबदो लाइते यामना लुइ अदुना मयाम करिगुंबा अइगी वखंदा फत्तबा थबक अमा तौनिंगपा मतमदा डिसीजन लौरमदाइदा याम मुन्ना खनबियो अइना थबक अमा सि तौदोइसिबु हयें कोना अइंगोंदा करी असोइबा लागनी अइ सिगिना सि निसासिमा चासलुरगा हयें कोना थादोकपा ngamakkadra नत्रगना अइ सि चासलुरगा करी तौरकनी नत्रगना अइ सि लमचदे चलुरगा अइंगोंदा अइगी कैरेक्टरदा अइगी इमेजदा करी तारकनी याम मुन्ना खनबियो खल्लगा डिसीजन लौबियो अफबगी फत्तबगी वखंसिदि मियोइ पुनमकदा फावरई तोइगुमसुं अइना लौदोरिबा डिसीजन दुनी मरु ओइरिबदि अफबा अमसुं फत्तबा अनिगी मरक्ता अफबा चॉइस तौबा ngamba मिदो अफबा कवि फत्तबा चॉइस तौबा मिदो फत्तबा मि कवि अदुना अखोइगी डिसीजन लौबा मतमदा फत्तबदा कइदौंगा डिसीजन लौबिगनो फत्तबा थबगाइसे खोंबु कानहनग्रदि थांदोरकपदा यामना वाइ अदुना मयाम ग्यान तामिन्नसि।